Hage sang mak library da mayam bu taram nokcheri ngasi aina mayam gi fam thamjagadriba point si yamna close oiba agi punsiga adom gi punsi da su yamna close oinam gani khanduna aina thamjagi khanbada ngasi gi topic asi choose tawjabani ai makha taringa da mayam du hangam tang hangjage adom isana isabu thamoi sengna blame tawba yaw khrabra aduga wahang asi fully channelize tawjinga da mayam gi fam da ai sub wahang haitare wahang sub question amakak attach tawjage ai khoina isa da blame tawjaba haibasida karibuno kamaina no situation amakak mayamna khanbiyune han da ina example amka pizage meeting ama laira meeting theng kai gino na meeting theng la ise kai gino ai bus nang dabagi ne natraga bus theng bagine I'm sorry isa da blame tawjabagi mawong na sibu natte bus tane nang furi amo pali lei kai no ngasi je ngasi meeting ne mayam pun ga dabani mayam dance nana set ka dabne haina ga rang da phi chuba kawre ai furi ama kha ngai ma dil lak pani I'm sorry ama kha phi chuba ngairamba ama kha ngairam mi haire post adu da mutai ne isa tai ne bunate mani man mani sani ya je oh I'm sorry ai la le habi ai furi am kha ngairam bagi ne I'm sorry amuka soirakani mathangi meeting da amuka mu free anam amal pol lakani haldi ma yam phangde exam da kai gino assume da ma ba yam khanai adui da school da pa ba ga school da imana ba yam phatte imana ba langa ga lai adui ta ga di yum da halaga imama ba tungra kan da mo cha thuking da pa ba di ka do ba talli natra ai ki pursi da su yam thome katan yam churame je yam hainam da ai pursi da fail ba ma yam thome isa da blame tawjabagi isana asoibasi ya zaine di haibagi mawong da adum I'm sorry di hai manung changna di yabadi yam toina phaukhide kari ki damakta no bus thengi da bus dong asmai bus te chang nai di da pungkhai kana lai adu is thengi ne dui targadi pungkhai ma kitan ngalap na satpadi kai kai asa do ai astum mado ke hani ayuk tumba jade khoi nungdang thabak ka hani khoi thaba am chin mani adu ta ding ngan na tumba di kadawba hang ngan tumba do phakta adu ta gadi thabak sin hen lu bran traga tumba den lu badu ta gadi sacrifice kitang tawba ta dana ngam de natra katan chui yam sanga tumningi tumba sacrifice tawba talle deep down ai khoi punsida asoiba khoi punsida nungai de thodo ma thok matam da deep down manung changu matam nadi ai ni isana soibani haibasi yajabasi ngamde yajabagi guts am changi hek yajaba mi kupta ahong haibadu su soidna lakani as ai punsi je ai je ka hani nawai isai di amna pamna horak pane do ai ngam khidre kari gino matam du da oza yam lai gidaba oza gi lai kai di oza kya lai giba akhoi matam du da oza ahong ga tane nei je moi jo ka su phatte da ai sai je dum de de mangi bani adui tar ga di khun wang balan na oja thi be sat padi ka dauba chalam me amura anira ga de play ten tar padagi adui aniyar chalam ahum nak sat padi ka dauba phangoi na pakhalira natraga ya jarasi ko tan bagi natra ki bagi natra oiroi khan bagi natra akhoi punsi da ningam da ba haiba punsi da lakpa matamda manungda karigidamagta no haibado yajaba mi kupta punsida hongma soin lakani aidu mamang khoigi thangnabada leiba khoigi nene do mamang bazar da bom bukhaibada sigi pungyam nungai roi tawayam nungai roi ningam dabadi phauroi ai sai competition do yarum targadi ngasi ainango aina pamdaba office ki thabak sida yauri se yaur moidamna aina pamjaba ai career isai sakpa kalaka aphabu du soider wermagani isai competition yarum taragadi ngamkhiba potama sana katan chubadagi any reason amadagi yahauda boy taragadi punsi ningam daba haiba lakani aduna adong gi punsi da ningam daba laiba mayam do macha lai mayam do tawba yaraga taw khidaba adom gi capacity gi wang ba den tab ngamna tawkhi da na maram waragani punsi ningam da lai ba do aduna punsi da makhata na ningam da thodok ya accumulate tawning draba hena tansin ning draba dum thodok mayam do ngasi habenu misdagi soiba ai khoi punsi da asoiba lak matam da deep down inside
isana soibani aina tawbani haibasi yajaba accept tawba matamda punsida ahongba kya lakani ngasi larik aina mark phangdrisi kaigino asai laik tudi am pabane do kan mam iramabane ado mark ti isor gi khutta lay leite mark oza gi khutta leite adong gi khutta lay adom chumna iramabada kanana mark kakkadoriba ngasi habinu misidage punsida ningam da thodok kya ekumuni tawning da taragadi isana tawki thodok singa da isana lan ki thodok singa da accept over aina lan bani haibado deep down inside yazaba mikupta adogi punsida ahoma shodin lakani agi punsida su ahoma mayam am lakli ngasi phawbada tapna yazaba tapna accept over aina lan ki bani haiba mayam da accept tawna ba kya am honori dom su honor view thank you guys so much for watching till the end of the video kurumzari